mayam buhan mong tira punsi bayu nang taram oksari ngasi senin asina pisas ni ki makha tar pa episode IT ga 3 pudun laksari aina movie se patu pom tan soi ki lan ki bam di sithanan to yor basu mayam nang apiu mayam ni senin sibu nuksi biduna like comment amadi subscribe to biram hajari fare du mayam movie rum na mai onsilasi mamang ki episode pa bitana mayam ing dun ledi ba adu kan bagi makubak ta mai sak poposa ma tham ki ba adu phawo mayam ying bi kre masigi matung ta ba episode mayam kudul tamjari bidiana babi nang na tawri budu bukari no kuto mai na loi poklani Bablina, kanikazi, karino matawduna pabitra bukhambi wahari. Kanikana, atopa upayam leragadi, soidana aina mabu khamlamgat. Atupu ay singasina akoigi akoibda leriba ase, angang banung asida may sahanduna, tugayabang ngamgani. Nung ase isam-sam banung nati, nung asina akoibda leriba aing basing ase, bahana buhanagani. Asum na tawriba asida nung asigi masu ase, blue masu werakani. Akoida awaba piriba ase, pakrani hari. Kanikana may sakliba si uraga, leriba singda na koy kudi magpikubu ko sinduna layo, may ase mulhan bayati hari. Masdagi leriba singasina pabitra bukosin bahokri atubu somnati yatri bablina babi champiduna la oharaga singduna puraktuna somnasu pabitra bukosin basida yauri pabitra masa atu saina fangle somdana roki thonau hangdokna batawri adubu yatri babujina tawri base kana gumba amana manungdagi thong thonau loina lonsin baga sap manare manahorna babuji akoi manungda sangdaba yadabani sudakana leriba singasi kamdawna leirangwani hapsu khangde ayamna pakatli hari Rokina baba kaisu waganu akoi balcony da kakapa yagani aduga yumski manungda irai laina sangbang ngamgani aduna salasi haraga makoi satri somdana kanikana nung asi blue masu werakli hari bablina masina takpadi aising asi mei loina langthokrani kudimak normal da oirani natra bidiana karigino pabitra babi gi masa se ais ngakta ngari bese asumna karigi tawri bano kanikana nung asina akubida leriba aing mase singsilibani aing singsiliba asina leriba singi aing badi loina fakigani aduga pabitra di nung asina singsiliba asina maram oiraga ais oraklibani akoi pikubu kandaba yadabani kari nom tawduna mahaki masa se sahangadabani sarikana pabitra asuk yamna luba asibu mahana karigi kathoklibano somnana masigi kathokpa asidi mahana soikiba tawjaruba adugi mahini hari matamadra sekhana lepiro ima pabitra da khudung thiba tana bahari pro tokpiro hari somnana nang asumna ingon hairakani haiba thajarudabani nama ase masa kainaraba amu oribani adubu mahangna sisil hogdabana maram oiraga mahangna labagi bottle ado sanjit ki makongda tahan ki bani hari matamadu sekhana lauduna tokpiro ima yare bottle ado aingonda gi taki bani hari masdagi mama abdi leribi sing angak pahab de ore somna rani si thongas dagi amuk thorokle pisas lai asina kari khanglabagi hain hangi Ranina yamna sumna aigi wahangi pakum phangle ai khangle aina kaidawgani haiba aina tawriba thaba asina mai paklagadi pabitra aigi lambidagi matam pumadagi mangkrani aduga isorgi sakti yauriba dak asi sumut khrani hauji pabitra siba haiba se nantokpa yadrabani haraga lai asibu khuramni aduga chatke tawbada lai asina mangona mai kamdagli aduga hairai pisas ki sangsar asidi karino ma tawrabasu yanaba thamba haiba se aikoi gi sanabeni nangna thong asigi manungna sanglubagi aingonda kari pigani ranina kari pamlibano hain hangi lai asina matang matam sarama matamda ain haigani mase kawgunu haraga mangkhri ranina Rajput family rani amuk lakle nakoi ki nungaiba ado loisinabagi haina hari somdana roki thori amada konaba yot ama haptuna balcony esta langkhri hauji yot asisu mafam sana kwatkhri masdagi roki thori esta kakhatuna balcony esta kakhatna bhonari rokina balcony yorokpada pisas babuji si lakle roki amadi leriba singasi pisas babuji si ubada angak pahaibitu ori amana asengba babuji amana pisas babuji leiba asida somna sekhana ima nangna pabitra da waruriba ado aina tawkibat sanchitki makhongda aina soikibadagi labagi bottle ado aigi kuttagi takibani aina hanadagi phatraba kaya ama tawduna lakhre rani busel dagi bareli daina puraki mahapu aina thaduki ai isamangna asuk yamna aranba ama tawre habase ningsing jaba ngamjate adubu aina ningsingba amadi aina nakoida haibada kizari aduga nakoina su aibu tugasaba sauningba oigani adubu pabitranadi akoiga puna leminaduna tugasaba sibu nungsibada onthokpa hangna matam pumbada mayamgi damakta khanjaba masada awaba saina fangjaduna pabitrana aigi awaba sakhanglaga aina tawjaruba iral ado mahaknani haiduna maranjajari mahang haiki laba bottle ado mahaki makuttagi takibani haiduna adubu asengbadi bottle ado aigi kuttagi takibani bidiana ise nangna karigi bottle ado paribano hangi Sekhana aina pabitra bu harpa pambadagini aina biri sikiba sigi laman kumba pamkibani biri laikidraba matung aingonda fangkiba awaba adugumna pabitra bu su phanganba pamki aina pabitra da laman kumba pamkibani aina tawjaruba asina aigi inang nupa oina sikri ai ase yeknaba amani aina maram oraga akoi ki sanchit akoi puthathoktuna satkri maram asina ai isana isabu kaidanungna su ngakpi bangamlaroi hairaga kapli aduga mamata ima ai yamna lankri aina ramba ke ama tawriba asda ngakpi phamdi thokti haiba ai su khangi
Papitra gi mamang de ai lepa phau ikai bani Papitra na su ai bu kai dang le su ngak pi bangam laroi hairaga kapli Papitra na Sekha ise ai ti nang bu hana dagi ngak pi khrabani kai su khan gano ai su khangi karigumba nuksiba kaina kibada thawai yamna waba oi haiba aduga nungai taba asina maram oiraga misak ado afafata kari su khandabani karigumba matamdana aramba lamita satkani mase fataba amani adubu akoi family amatani amana tawba aranba ado ngakpi gadabani masa asi thak thak ingna hari aduga Papitra asi tumina leptuna laithokre mata wasida makoina angak pahaibdu ori Bidyana Papitra bu phaichup sunberi somnan pisas babuji asina roki nangna nayambagi sanskar gi damakta satringai aina nakoi letringai nakoi gi nayum ase ais na kupsin kibani na ki thawai adu pamu jaragadi mafam asta ki satro manung de leiba makoi di mapan na thropa ngamlaroi hairaga koliba yot adu lokthorlaga thadrakle masdagi roki asi makhara tarakle sudakar hoi pakana roki gi manakta sensilame somnana kanikana hari aing base Papitra gi haksang de yauduna laikre maram asina mahak sontha ba haibdo oribani somnana roki bu sudakar hoin hokupiri aduga mapana masada karisi sok tabra hangi rokina baba ai karisi tawde hari babuji na ai pisas on ki haina na koin hai ki bedo hojiki do natra pisas ado pisas asina leriba singa sibu phajin dun thamle basi bahana kari pamni bono hari sudakara bahana pamni base mahaka yanarga pisas on ba natraga siba asini hari Rokina hauji jengna ba ase yum masigi manungda lere chatlaga mahapu hatpa ngamasu nate maramdi mahak ase nangni datu hari babuji rokina hari ba asida mahak nungaijada ba habidu ori somnana pisas babu asina gwa asigi manungda laktuna harauri aduga hari gwa asi agi athubada oirani pisas ki lefamda ina palani aduga yum masigi manungda lere ba khudima ingbana maram oiraga makoi ais olamani hauji makoi bu pisas onthokpa asidi kukapi gi thabak ni haraga nokli somnana Papitra asi leplam madagi turaki tawri makoina Papitra bu ngakli aduga Papitra gi makubak sakliba mai adu sumutkhre aduga nung asi su blue masul onkre masdagi leriba sing asina makoi gi phaijuba si Papitra da insinbiri Papitra gi masa asi sahanaba Sekha Papitra bu sanab honari ba asida Sekha bu Papitra da sokanu haiduna mama somnana makura du kan thokle Sekha bu mama na waraure Sekha masadu nungajidri hauji yum asdele riba ais kaya asi loina mahi lang thorokle panikana karino mathiri sarikana haujiru masisu nomendo oikhre aikoi asaba pharokle hari somnana Papitra da hana lana khalurabasu Sekhana asingba haibdagi Papitra manalai te khangbadagi somnana kanikada hauji phawa Papitra ki masa asi ingduna leri koi karigumba amata di tawsi kaptuna hari kanikana asumna tawgani haibasai ai nahana dagi khanglabani asumna tawbase yamna kudung tiningani aisu kamdawna masdagi kangadagi haibase fajana su khangbanate pai amadi thidaba yadabani nakoi pikubu konduna layu mahapu sahana bu honau ai masdagi kamdawna kangadagi haiba thige hari matamadu da Papitra gi makubakta leriba nung asisu matanta mangkre mayam asu loina uri somnana babuji asina nungaitana kapsari rokina mapu theni matamadu da aising asi mahi langthoraktuna ising oina centrakpagi makon makoina tarame masdagi makoisu ure ising centrak libase sudakar amadi rokina manungda kariya waba taribano yenglurasi hairaga rokina thongasi hangbada yari aduga leriba sing asibu kaurakli somnana kanikana maira khara puraktuna mayamda piri aduga kanikana posak ama haptuna mai sahali aduga hari masigi mai ase samsam mai nate masina fatraba sakti kayabu langthingnari bane Bidyana masi ekoina kaidaugadori bano kanikana akoina Papitra gi haksang asibu sanab honagadori bane nakoi magi meyad sangsilo hari masdagi Papitra gi akubida leriba sing asi chali somnana Papitra si karigumba amde torokti magi mamina su blue masu onkre asumna karigi tori bano hangle kanikana laigi nung asina aing basing sinkiba adu pikuki masada transfer tokibani aduna asaba sang asdagi aing basina henkibana aikoina fanba ngamdribani mai asina fau karchu tawba ngamdre hari somnana adudi hauji akoi kari tawgani asumna tawduna leiragadi imau asisu ais onduna laikhrani aduga magi thawaisu hari matamadura rokina piku karchu tawroi haraga thong asi hangdrokli aduga episode asisu matang asda loisinkhri meng wasigi movie asi matang asda loisinjare aina episode asi pathopu matam soi kilan ki bam chithana anda wo yarwasu mem anga pi mem seni subun sibiduna like comment am subscribe to biram hajari pare do mem mathangi episode tam thengnasi asigidi kainarasi bye bye